Ngasi fongkiba tongan-tonganba pausesing amadi social media dagi lawkhatjaba pausingi update pizari ahanbada maruiba pau Nongsangkhongda abuse tawraktuna AR gi personnel ani hatkre Home Minister Govindas konthaudamna condemn tawkhre Nongsangkhong gi abuse da AR ani laikhiraba matungda masing yamlaba Central Force tingna thiba humbagi thabak chathakre loinana security force ting thajilakre hairi Kangpokpi district ki Somphung amadi Molkon Bazar gi manaki Turelda Asiba haksang ama Taotharkle hairi CMbu welcome tauki haiduna Kuki lamhen to hen basingna Zomi singbu tana duna makok thugai kre hairi Thina sokpa amasu yaw kre hairi Kuki gi posai puthok pusin taubani haiba miyoi ani Tarian pokpi maira paibina fare hairi Faraba posai sing adu Kangpokpi tamna pugadavani hairi Lailon bai faida naga kidnap tawkibaga mari lainana NIA na police personnel ama Masen hangkhre Khwairamban ima kaithelda ngasi naga amadi mitay na khongjang sangsingadawri Amuko yawna lupmangagi khongjang leptana sangsilagle Laingang na NRC gi matangda miyamda apangba siba yaroi haina MPB mol akoy jamna phongdorakre MLA mangagi anti-defection case ki while Tanda yenglaga pigani haina Speaker Satyabratana phongdorakre Khoi saunaraba candidate singna Education S Department ki office solonsin kre Central Agricultural University corruption na thalle haina emsuna phongdorakre Security force na yamlaba khulai sing pagatkre Hautik pau sandong na pizari Nongsangkhongda abuse tawraktuna AR gi personnel ani hatkre Home Minister Govindas konthaudamna condemn tawkhre Ukhrul District ki Litan Police Station na konba Nongsangkhongda ngarang nungtil pung ani aduaida sakhangdaba kulai matiksa na paiba miyoi kharana abuse tawraktuna Nimpu Suba Assam Rifles ki personnel ani hatkre Thaudok adubu Home Minister Govindas konthaudamna akan mamongda condemn tawkhre Police tagi fangba paun hai Nimpu Suba AR gi kangbu adu sangsatagi laisangkhong tana ising loba lakibani Makoina laisangkhong yaurakpada sing mathaktagi afaba makhalgi Nongmei paiba kangbu amana lumlaga Nongmei kapsilakhibani Thaudok aduda Assam Rifles ki warrant officer Balwat Singha kauba amaga CM Singha kauba rifleman driver amaga yamna luba phibamda sokhe Makoi ani hospital da puduna laikanana honabada ngamkhide Asiba haksang ani adu ngarang numidang rimski morgta yaurakre Abuse adu kanana sathakibano haiba chapchana khangba ngamdre adumakbo intelligence report matung inade NSNIN Eastern Flag ki cadres tingna tawba oiramgadra haina launare Hiramasigi matangda NSNIM natraga atopa lalhauba amata ngarang numidang wairam phawbadi claim tawrakpa leitre Thaudok thokphamda Assam Rifles ki ahenba forcing thajinduna thi humbagi thabak chathare Abuse adu nungtil pung ani tarakpa aduaida tawrakpa oiragaso nakalanigi marakta Nongmei Kapnabagi thaudokti pungkhai ama hena chathaki hairi Marakasida Home Minister Govindas konthaudamna social media da thagalakpa post amada hai Ukhrul gi Nongsangkhulda Nimpu Suba AR gi convoy amada abuse tawrakhibagi thaudok adu akan mamongda condemn tawi hairi Lailon bai faida naga kidnap tawkhibaga mari lainana NIA na police personnel ama Masen hangkhre Naga misam taruk faraga hatkibagi thaudoka mari lainana Kangpokpidagi police personnel ama wahang pahong chathakre Me tara humdoida Lailon bai fai khuldagi fakraga Jun tarada sina pangkiba naga taruki mihata senai haina Maikai gayadagi maral chirakraba police personnel adu Kangpokpi police station gi team amana wahang pahong chathakibane Me tara humdoida thadawgi church lusingba ahum hatkraba matung Ikan Canada Lailon bai pai village dagi nagami samsing adu phakibane Hiramasigi matangda official amana hai nagami sam taruk phakraga asiba haksang oina phangkibagi matangda investigation chathari Thaudok aduda police personnel asi hakthengnana senai natraga senade haiba haudik phawbagi oina di chapchana khangba ngamdre Laikhidraba naga taruk aduga phaminakiba naga nupi singnadi hairiba police personnel asti thaudok aduda hakthengnana senai haina police da statement piba laikhrabane thaudok aduga mari lainana miyamna irang haurakpadagi case asi state lengangna National Investigation Agency NIA da sinakhe
Haukiba thangja numita Union Home Minister Amit Shahna Manipurda hauji oiriba security gi phibam review taukibaga loinana NIA na thaudok adugi matangda thijinba haukhrabasu haudik faubadi sienaba miyoi amata phaba leitre laikhidraba naga taruk adu imung manungi miyoi singa loinana fakibane nupi amasung angang yauna miyoi 12 thadoraklaga miyoi taruk adu makhatana phajinduna thamhaubane numit aduda kangpokpi amasung senapati districta Kuki amadi Nagagi lupsingna phajinkiba misam punna nimpu marini hairi Khwairamban ima kaithelda ngasi Naga amadi mitaina khongjang changsingadawri May 12 da Kangpokpi district ki Leilon bai Phai Khuldagi Naga mistam taruk Kuki militants tingna faduna pukhraga makang makaktuna hatkhiba thaudoki mayokta ngasi Khwairamban ima kaithelda Naga amadi mitai nupi singna wakat mifam phamduna khongjang changsingadawri wakan mifam adu Naga People's Union Imphal na sinduna pangthokadabani ngasi ayu pung 10 tabadagi hauduna Khwairamban ima kaithelda pangthokadawriba wakan mifam aduda Imphal da khundariba Naga community gi nupising amadi mitai community ima ibelting saruk yagani hairi Laingang na NRC gi matangda miyamda apangba siba yaroi haina MP Bimol akoi jamna fongdorakre Manipur da NRC update taunaba honabada NRC gi mathau taba legacy data puthoknaba lengang na kari thabak laukhatlabage haina hangbaga loinana chindana NRC tawgani haina lauraga miyam da apangba siba tawbiganu haina Lok Sabha gi MP Dr. Angomsa Bimol akoi jamna fongdorakre wafam ase Khurai Block Congress Committee na sinduna Khurai Sanjor Lekai da leiba PCC gi member athokpam okendra gi yumda pangthokpa miyangi mifamda saruk yaraduna MP Bimol na fongdokkibani People's Voice People's Resistance haiba paujel ga loinana pangthokkiba mifam aduda MP Bimol akoijam khundrakpam kendra gi MLA T H Lokesor Manipur Pradesh Congress Committee gi spokesperson and popular amade Bakim Chandra PCC Khurai Kendra gi member athokpam okendra na saruk yakhe Thauram aduda saruk yaraduna MP Bimol akoi jamna makhatana hai chahi ahum helaklaba irang asi miyamna tapna kauna khibagum taunaragli adubu haujik miyoi kaya amadi mayumda hanjinba yadana relief camp ta sangdafam lauduna leiri masida sunatana sikraba masathiba fangdriba imung kaya leiriba ase kaukthokhraba gumna taunare haujik election ga mari leinana mafam kaya da chenchongba haunaragle adubu lamdam sigi haudi oiriba phibam asida kari tawgadawri haibasida aikhoi nainaba sangi phibam asida vote tawraga miyamna kari thodang lawgani haibasisu munna wakhal khanbagi matam oire haikhe mahana makha taraduna vote ki campaign lomda chatharaklabaso Congress party nadi thokiba thodok singa sisu khut thinduna BJP lengakta takpa leptri haikhe Khoisaunaraba candidate singna Education S Department ki office solon chinkre Lainga ki Education S Department na lawba Office Assistant 2021 recruitment ki aiba sayengi phal athubada lauthokadabani haiba demanda ngarang lamphel bata laiba Education S ki office solon chinkre Office Assistant 2021 recruitment Education S ki candidate singna Education S office thomjinke masigi matung ngai hak leiraga lamphel police ki team ama laktuna Khongjang loising aduga wari sanake madugi matung yanaba purakpadagi main gate ki so hangdokpaga loinana pendabagi kholaw kaya lauke Khongjang aduga mari leinana Office Assistant 2021 recruitment Education S ki convener Laisram Lokesor hai aiba sangeng aduda sarugya kiba khoisaunaraba candidate singna mari leinaba department ki director amade se minister da kayarak haijarabasu ngasi fawba aikhoigi wafam tabidana leiri Mamang tha Junda su candidate singna aiba sangeng pangthokibagi result laukthoknaba amade recruitment asigi computer test pangthoktuna transparent oiba recruitment test oihangadabani haina khongjang chu changchinkrabani haikhi MLA mangagi anti-defection case ki while tanja yenglaga pigani haina speaker na phongdorakre Speaker ga tribunal da final judgment ki damak reserve tawduna thamkiba MLA mangagi anti-defection case ki aroiba judgment tanja yenglaga lauthokani haina Manipur Legislative Assembly ki Speaker Thoksom Saityabrata na phongdorakre Singjamai Assembly constituency ki manung chanba Singjamai yumnam laikai gi
ha yumjau lairembigi maibi sanglen ama sangabagi thauramda mathaki wafam asi speaker T H Saityabratanna paumisingda fongdokladuna mahakna hai ima yumjau lairembigi ima maibi singi sanglen ase sabiu haina takpirakpagi matung ina sanglen asi saduna ngarang ima maibi singda khusina kibani haiba wafam thamke panba yabadi kumja English singani kunithoi da pangthokiba Manipur Legislative Assembly gi mikhalda Janta Dal gi ticket ta MLA oina mai pakiba sing Thangmaiban Kendra gi MLA Khumukjam Joy Kishan Tipaimu Kendra gi MLA Ngursanglur Sanate Jiribam Kendra gi MLA Asapuden Wangkai Kendra gi MLA Thangjam Arun Kumar amasung Chirachandpur Kendra gi MLA LM Khautena BJP da Chongsin Khibagi Mayokta Manipur Pradesh Congress Committee MPCC gi Wangangloi Hareswar Gwaswamina MLA manga ase Constitution gi Article 10 Anti-defection law gi matung ina MLA dagi disqualification taunaba speaker gi tribunal da case file taukhibani case asigi hearing kaya chatharaba matungda haukiba sahi English singani kunmanga gi February 3 ta speaker ga tribunal na final judgment gi damak reserve tauduna thamlakhibani haide amuko yauna lup manga gi khongjang leptana sangsile India lenga ki thausil gi mayokta amuko MSF poidei leimarol mairapaibi apunba Manipur kohar amasung amawo bhana leptana mafam kayada satharakpa wakan mifam gi khongjang gi makha tarakpa oina ngarangsu kakhulong men geta kakhulong youth committee amadi kakhulong women society ga khusamnaraga wakan mifam phamkhre ngarang sathakiba wakan mifam aduda amuko gi vice president KSI Rajen Kakhulong Women Society gi President Athoi Dangmai amasung Amawoba gi General Secretary KSI Sujatana Wangangloi oina sarugya khe wakan mi pamaduda sarugya khibbi poirei leimarol maira paibi apunba Manipur gi General Secretary ima apabina fongdokibada maning makhatamna panjaramba ningthaupanba leibak Manipurna India gi phibang nungda ing kumda lising amaga chamapan nimpu mangada tinkiba sahi adudagi ngasi phawba Manipurda tangdu leitaba punsi marel ama purakpa ngamdana wana leli loilam chandokpa pamba India lengakna hana sunaba yumai thaba loinana India lengakna sagatpa mapalamgi terrorist khutpu semgattuna phurup masel amaga yeknaba thamhanduna kangkhong saihanduna madugi khudongchaba lauraga Indiana security mayam thajilaga miyamda otnaiduna leibaki mayokta pendaba kholau lauruba kaya pha punduna awafamda tahale mahangna makha taraduna India lengangna letana khunai asibu muthanaba honari tampaki akoiba mafamsingda leiriba mitai kaya ngasisu saidangduna wana punsi leli haibase ngasigi Manipur lengangna amadi India lengangna lumna logde makoina political game sanaduna miyambu apangba siri masida miyamna pangthaduna leiroisi haiba wafam mahangna thamke wakan mifam aduda saruk yakiba singna punna kholau kaya lauminaraba matungda wakan mifam adu loisinki hairi Central Agricultural University corruption thalle haina emsuna fongdorakre kumja English singa maga chama pan mari putarani thoida lingkhat kiba North East India da Constituent College tara humdoi amade KBK tarukna affiliate amadi initiate tauriba Central Agriculture University Imphal asige senglaba objectives amadi goal singbu nathaiduna competent authority kharana masak khaktagi oizaba fangnabagi wakhalonda teaching staff ki recruitment process da nepotism amadi corruption chatharakpagi asauba mami tarakbana candidate kayagi matam sangna honajarakpasing aremba tahangadore haina emsuna fongdorakle Emsugi General Secretary Salam Sangkhon bana kodek piduna thadorokpa serol amana hai hiramasigi matangda university asigi competent authorities singna tumina laisilabade Ministry of Agriculture amade Chancellor da khangalagane loinana university asida emsu na ahenba mireng changduna Central Agriculture University gi authorities singi mathakta yengsinba hauragani hairi Security Force na yamlaba kulai sing fagatkre Security Force na paring nai na satharakpa combing operation gi saruk ama oina Kangpokpi district ki Gemnom Police Station gi manungchana leiba Kabul Hill Range ki Mangjol village tagi yamlaba kulai sing fagat pangamkre police ki pauda ngarang security force na sathakiba combing operation da fagalaba khusukulai sing adude magazine ga loina na 5.56 mn ge Assam Rifles ama
SBBL gun 12, DBBL gun ama, country made pistol ama, pompi ani, local made hand grenade ama, tongan-tongan ba Nongmei makhal singi maru 12 amasung walkie-talkie set ani ni haidi. Pulis na sa takiba combing operation da fagalaba kusugulaising ado Marilainaba police station da sinakibaga loina na ain gi thabak lawkhat pa haukhre haidi.